𝗦𝗶𝗵𝗺 ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯃ ꯑꯗꯨꯝ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯔꯒ ꯑꯣꯏꯍꯟꯕꯅꯦꯕ ꯃꯥ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯪꯒꯦ ꯃꯇꯨ ꯃꯆꯥ ꯍꯥꯠꯂꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯀꯥꯡꯕꯨꯗꯨ ꯇꯨꯃꯤꯟ ꯂꯩ ꯉꯝꯃꯤꯗꯅ ꯁꯁ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯍꯤꯌꯔ ꯏꯟ ꯗ ꯁ꯭ꯇꯦꯠ ꯃꯃꯥ ꯔꯦꯞ ꯇꯧꯔꯕ ꯃꯆꯟ ꯔꯦꯞ ꯇꯧꯔꯀꯥꯟꯗ ꯃꯆꯤꯟ ꯐꯥꯖꯔꯒ ꯂꯩꯕ ꯑꯂꯤꯃꯨꯗꯤꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯇꯥꯡ ꯐꯪꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯥꯅ ꯁꯥꯒꯠꯆꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯃꯗꯨꯒꯤ ꯃꯪꯗꯣ ꯃꯪꯐꯥꯎꯅꯒꯗꯧ ꯃꯥꯅ ꯇꯣꯛꯊꯣꯛꯈꯤꯕꯅꯦꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯨꯛꯅꯕ ꯇꯧꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯨꯛꯅꯕ ꯇꯧꯕꯗꯒꯤ ꯑꯥꯂꯤꯝ ꯁꯥꯍꯦꯕꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯥꯗꯒ ꯅꯪ ꯑꯣꯖꯥ ꯇꯣꯝꯕꯤꯗꯨꯅ MP ꯑꯣꯏꯕꯒ ꯑꯗꯒꯤ ꯃꯦꯘꯅ ꯁꯣꯝꯗ ꯀꯝꯃꯨꯅꯤꯁ ꯑꯣꯏꯕꯒ ꯑꯗꯒꯤ ꯃꯣꯏꯅ ꯇꯧꯔꯒꯗꯤ ꯁꯤ ꯄꯣꯖꯤꯁꯟꯁꯤ ꯀꯥꯏꯗꯧ ꯃꯥꯜꯂꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯃꯥꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯁꯦꯞ ꯇꯧꯁꯤ ꯑꯗꯨꯒ ꯒꯃꯦꯟꯁꯤ ꯇꯣꯄꯜ ꯇꯧꯔꯁꯦꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯑꯂꯤꯃꯨꯗꯤꯟ ꯁꯔꯀꯥꯔꯅ ꯇꯨꯔꯤꯗꯨꯅ ꯁꯩꯖꯥꯟ ꯑꯣꯏꯔꯤꯗꯨꯅ ꯐꯥꯔꯁ ꯒꯃꯦꯟꯅꯤ ꯁꯤ ꯃꯊꯪ ꯂꯥꯛꯏꯕ ꯁꯦꯀꯦꯟ ꯒꯃꯦꯟꯁꯤꯗꯩꯗ ꯌꯥꯃꯨꯡ ꯗꯣꯔꯦꯟꯗꯣꯗ ꯑꯩ ꯆꯠꯂꯦ ꯌꯥꯃꯨꯡ ꯅꯪ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯤ ꯑꯗꯩ ꯃꯥꯅ ꯌꯥꯗ꯭ꯔꯥꯅ ꯍꯥꯏ ꯌꯥꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯒꯃꯦꯟ ꯇꯣꯄꯜ ꯇꯧꯕꯗ ꯃꯁꯤꯡ ꯌꯥꯝꯕ ꯃꯌꯥꯝꯗꯨꯅ ꯑꯣꯏꯅꯁꯤ ꯍꯥꯏꯔꯒ ꯑꯂꯤꯝ ꯁꯥꯍꯦꯕꯀ ꯃꯕꯥꯅꯤ ꯎꯅꯔꯒ ꯒꯃꯦꯟꯁꯦ ꯑꯩꯈꯣꯏ ꯇꯣꯄꯜ ꯇꯧꯅ ꯍꯣꯠꯅꯔꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ 30 MPP 30 ꯑꯗꯨ 30 ꯆꯤꯡꯅ ꯂꯩꯔꯦ ꯑꯗꯩꯗ ꯑꯍꯟ ꯆꯥꯎꯕ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯕ MD ꯆꯥꯎꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯂꯤꯝ ꯑꯗꯨ ꯀꯧꯋꯦꯅ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯊꯦꯝꯅ ꯍꯣꯠꯅꯕꯁꯤꯗ ꯖꯂꯥꯟ ꯁꯥꯍꯦꯕꯀ ꯎꯂꯧ ꯆꯥꯎꯕ ꯁꯥꯍꯦꯕꯀ ꯑꯩꯈꯣꯏ ꯒꯨꯝꯁꯤꯅ ꯃꯣꯏꯒꯤ ꯂꯦꯇꯤꯟ ꯃꯌꯥꯝꯁꯦ ꯂꯨꯝꯕꯁꯤ ꯃꯅꯝꯅ ꯅꯝꯊꯤꯔꯤꯕ ꯆꯨꯔꯨꯞꯅ ꯑꯗꯨꯝ ꯂꯩꯔꯦ ꯐꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯪꯕꯗꯒꯤ ꯃꯥ ꯍꯥꯏꯔꯦ ꯑꯩꯗꯤ 31 ꯁꯨꯗꯨ ꯇꯧꯒꯦ 30 ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯌꯥꯗꯦꯅꯦ ꯑꯂꯤꯝ ꯁꯥꯍꯦꯕꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯁꯤꯗ ꯄꯨꯂꯞ ꯆꯠꯂꯒ ꯑꯁ ꯉꯥꯡꯅꯔꯦ ꯌꯥꯗꯦꯗ ꯍꯥꯏ ꯑꯗꯩ ꯑꯂꯤꯝ ꯁꯥꯍꯦꯕꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ 30 ꯁꯨꯔꯤꯕꯗꯣ ꯑꯩ ꯌꯦꯡꯈꯤꯅꯤ ꯑꯗꯨ ꯇꯧꯅꯤ ꯇꯧ ꯂꯩꯍꯧꯏ ꯑꯗꯨ ꯃꯥꯅ ꯂꯥꯎ ꯂꯤꯆꯩꯗꯨ ꯄꯨꯔꯛꯑꯣ ꯑꯗꯩꯗꯤ ꯂꯤꯆꯩ ꯑꯃ ꯄꯥꯏꯅ ꯆꯠꯂꯦꯅꯦ ꯑꯗꯩ ꯑꯃꯗꯨꯅ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯉꯥꯡ ꯂꯩ ꯀꯔꯤ ꯑꯗꯨ ꯑꯗꯥ ꯂꯤꯆꯩ ꯅꯌꯥꯡ ꯆꯤꯟꯃꯨꯔ ꯍꯥꯏꯅ ꯇꯧꯅꯝ ꯄꯥꯜꯂꯦ ꯄꯣꯔꯛꯑꯦ ꯑꯗꯩꯗꯤ 31 ꯁꯨꯔꯦ ꯒꯣꯔꯃꯦꯟ ꯇꯣꯄꯜ ꯇꯧꯔꯦ ꯒꯣꯔꯃꯦꯟ ꯇꯣꯄꯜ ꯇꯧꯔꯀꯥꯟꯗ ꯀꯥꯡꯕꯨ ꯈꯔꯅ ꯗꯣꯔꯦꯟꯗꯣꯒꯤꯗꯤ 35ꯗ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ 36 ꯂꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏ ꯑꯣꯏꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯔꯦꯕ ꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯉꯥꯡꯅꯔꯤꯁꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯃꯣꯏꯒꯤ ꯀ꯭ꯂꯦꯝ ꯉꯥꯡꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯇꯥꯝꯗ ꯆꯨꯝꯕꯅꯤꯅ ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯂꯤꯝ ꯁꯥꯍꯦꯕꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯣ ꯏꯅꯥꯎꯆꯥ ꯏꯆꯥꯆꯥ ꯅꯣꯏ ꯁꯥꯎꯔꯨꯅꯨ ꯑꯩꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯣ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯔꯒ ꯑꯣꯏꯍꯟꯕꯅꯦꯕ ꯃꯥ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯪꯒꯦ ꯃꯇꯨ ꯃꯆꯥ ꯍꯥꯠꯂꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯀꯥꯡꯕꯨꯗꯨ ꯇꯨꯃꯤꯟ ꯂꯩ ꯉꯝꯃꯤꯗꯅ ꯁꯁ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯍꯤꯌꯔ ꯏꯟ ꯗ ꯁ꯭ꯇꯦꯠ ꯃꯃꯥ ꯔꯦꯞ ꯇꯧꯔꯕ ꯃꯆꯟ ꯔꯦꯞ ꯇꯧꯔꯀꯥꯟꯗ ꯃꯆꯤꯟ ꯐꯥꯖꯔꯒ ꯂꯩꯕ ꯑꯂꯤꯃꯨꯗꯤꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯇꯥꯡ ꯐꯪꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯥꯅ ꯁꯥꯒꯠꯆꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯃꯗꯨꯒꯤ ꯃꯪꯗꯣ ꯃꯪꯐꯥꯎꯅꯒꯗꯧ ꯃꯥꯅ ꯇꯣꯛꯊꯣꯛꯈꯤꯕꯅꯦꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨ ꯑꯣꯏꯈꯤꯕꯅꯤ ꯑꯃ ꯑꯅꯤꯁꯨꯕ ꯔꯤꯝꯁ ꯂꯤꯡꯈꯠꯄꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯏꯃꯣꯝꯃꯦꯒꯦꯟ ꯑꯣꯏꯅ ꯉꯥꯡꯕꯗꯨꯗ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯥꯅ ꯇꯧꯖꯔꯝꯕꯁꯦ 13 ꯑꯥꯒꯁꯀꯤ ꯏꯃꯣ ꯅꯪꯒꯤ ꯁꯤꯗ ꯊꯥꯡꯒꯠꯂꯣ ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁꯀꯤ ꯁꯤꯗꯩꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯃꯅꯤꯄꯨꯔꯗ ꯁꯥꯍꯦꯕꯅ ꯄꯥꯜꯂꯕꯗ ꯑꯩ ꯉꯁꯥꯏꯒꯤ ꯌꯥꯝ ꯇꯦꯟ ꯊꯝꯖꯒꯦ ꯍꯌꯦꯡ ꯇꯟꯖꯥ ꯆꯥꯕꯗ ꯑꯃꯨꯛ ꯊꯝꯒꯦ ꯇꯥꯡꯀꯛꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯈꯟꯅꯕꯗ ꯃꯆꯥꯛ ꯑꯣꯏꯒꯗꯕ ꯄꯣꯠ ꯈꯔ ꯃꯅꯤꯄꯨꯔꯗ 13 ꯑꯥꯒꯁ ꯑꯩꯈꯣꯏꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯍꯝꯃꯗ ꯑꯂꯤꯃꯨꯗꯤꯟꯅ ꯃꯥ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯁꯔꯀꯥꯔꯗ ꯒꯕꯔꯅꯔ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯒ 1970ꯗ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯤꯉꯩꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯌꯨꯠ ꯃꯌꯥꯝ ꯖꯦꯅꯔꯦꯜ ꯑꯦꯝꯅꯤꯁꯇꯤ ꯄꯤꯌꯨ ꯒꯥꯏꯅ ꯍꯥꯏꯔꯒ 13 ꯑꯥꯒꯁꯇꯩꯗ 13 ꯑꯥꯒꯁꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯔꯨꯑꯣꯏꯅ ꯄꯥꯟꯅ ꯑꯣꯏꯕ ꯃꯥꯟꯅꯦ ꯈꯜꯂꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯒ ꯂꯥꯛꯄꯅꯤ ꯂꯥꯛꯄꯁꯤꯗꯒꯤ ꯁꯤꯒꯤ 13 ꯑꯥꯒꯁꯀꯤ ꯋꯥꯐꯝꯁꯤ ꯇꯧꯀꯥꯟꯗ ꯃꯇꯝꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯨꯅ ꯃꯗꯨ ꯇꯧꯔꯨꯅꯨ ꯍꯥꯏꯅ ꯊꯤꯡꯕꯅꯦꯕ ꯑꯗ ꯊꯤꯡꯕꯁꯤꯗ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯃꯌꯥꯝ ꯌꯥꯝꯃꯤ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯀ꯭ꯔꯤꯁꯅꯔꯥꯇꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ IGP DGPꯒ ꯂꯩꯇ꯭ꯔꯤꯉꯩ IGPꯅ ꯃꯅꯤꯄꯨꯔ ꯄꯨꯔꯤꯉꯩꯒꯤꯅꯤ ꯃꯟꯗꯜ ꯒꯣꯄꯥꯜ ꯀꯧꯏ ꯌꯥꯝ ꯋꯥꯡꯕ ꯃꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯇꯧꯅꯦꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯩꯗꯤ ꯌꯥꯗꯅ ꯇꯧꯗꯒꯤ ꯑꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗꯨ ꯊꯥꯔꯛꯄꯗꯅꯤ ꯃꯥꯅ ꯃꯈꯨꯠꯅ ꯇꯦꯂꯤꯒ꯭ꯔꯥꯝꯗꯨ ꯅꯣꯏꯊꯠꯂꯒ ꯑꯗ ꯍꯥꯏ ꯑꯗꯩ ꯃꯣꯏꯅ ꯁꯥꯔ ꯑꯗꯨ ꯊꯦꯝꯃꯦ ꯃꯣꯏꯅ ꯁꯥꯔ ꯑꯅꯧꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅꯤ ꯌꯥꯔꯗꯤ ꯃꯪꯒꯣꯝꯗ ꯆꯠꯐꯝꯗꯦꯅ ꯍꯥꯏꯕꯗ ꯃꯥ ꯏꯄꯥ ꯏꯄꯨꯒꯤ ꯃꯪꯒꯣꯝꯗ ꯆꯠꯄꯗꯤ ꯀꯔꯤ ꯎꯃꯪꯒꯣꯝꯅꯣ ꯏꯁꯜꯒ ꯀꯥꯒꯨꯝꯕꯅꯦꯅ ꯑꯩ ꯉꯁꯤ ꯄꯦꯇ꯭ꯔꯣꯜ ꯗꯦ ꯆꯠꯄꯁꯦ ꯏꯁꯜꯒ ꯀꯥꯒꯨꯝꯕꯅꯦꯅ
ꯃꯣꯏꯅ ꯇꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ 13 ꯑꯥꯒꯁ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯒꯣꯔꯃꯦꯟꯅ ꯂꯧꯁꯤꯜꯂꯦ ꯁꯨꯇꯤ ꯊꯥꯈ꯭ꯔꯦ 13 ꯑꯥꯒꯁ ꯇꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯕꯨꯅ ꯃꯇꯝ ꯑꯃꯗ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯅ ꯕ꯭ꯔꯍ꯭ꯃꯥꯖꯣꯏ ꯇꯧꯏ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯆꯥꯁꯤꯡꯗꯨꯅ ꯀꯔꯤꯒꯤꯅꯣ 13 ꯑꯥꯒꯁ ꯇꯤꯀꯦꯟꯗ꯭ꯔꯒꯤꯗꯃꯛꯇ ꯂꯩ ꯀꯠꯄ ꯉꯝꯗ꯭ꯔꯤꯗꯤ ꯃꯁꯤ ꯃꯔꯨꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯥꯍꯦꯕ ꯃꯉꯥ ꯀꯛꯑꯒ ꯂꯥꯛꯈꯤꯕ 1890ꯒꯤ ꯂꯥꯟꯁꯤꯗ ꯁꯥꯍꯦꯕꯁꯤꯡꯅ ꯁ꯭ꯋꯥꯏꯗ ꯁꯥꯁꯣꯟ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯁꯥꯁꯣꯟ ꯇꯧꯏ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯃꯣꯏꯁꯨ ꯁꯥꯍꯦꯕ ꯃꯉꯥ ꯀꯛꯈꯤ ꯍꯥꯏꯗꯨꯗ ꯃꯗꯨꯒꯤ ꯑꯁꯥꯎꯕꯗꯨ ꯂꯩꯅ ꯁꯥꯁꯣꯟ ꯇꯧꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈ꯭ꯔꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈꯤꯕꯗꯨꯅ ꯊꯪꯒꯥꯜꯒꯤ ꯃꯔꯝꯗ ꯄꯥꯎꯅꯥꯒꯤ ꯃꯔꯝꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯒꯤ ꯃꯔꯝꯗ ꯇꯦꯡꯊꯥꯅ ꯏꯁꯩ ꯁꯛꯄ ꯉꯝꯗꯗꯅ ꯏꯁꯩꯅ ꯈꯣꯡꯖꯣꯝ ꯄꯔꯕꯗ ꯈꯣꯡꯖꯣꯝ ꯂꯥꯟ ꯁꯛꯑꯦ ꯍꯥꯏꯗꯅ ꯈꯣꯡꯖꯣꯝ ꯄꯔꯕ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯅꯁꯤꯅꯦ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯨꯜꯗꯨꯗ 1 crore fort ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝ ꯉꯁꯥꯏꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯑꯗꯩꯗ ꯇꯧꯔꯤꯕ ꯁꯥꯍꯦꯕ ꯋꯥꯠꯈꯤꯕꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯁꯤꯁꯇꯦꯟ ꯀꯃꯤꯁꯅꯔꯁꯤꯡ ꯆꯠꯄ ꯀꯥꯟꯗ ꯃꯤꯁꯤꯡꯁꯤ ꯀꯨꯟꯊꯔꯒ ꯗꯟꯗꯕꯣꯠ ꯇꯧꯊꯣꯔꯝꯃꯤꯅꯦꯕ ꯑꯗꯨꯗꯤ ꯐꯨꯗꯣꯔꯤꯕ ꯑꯗꯨꯅ ꯃꯤꯁꯇꯔ ꯀ꯭ꯔꯣꯐꯣꯔꯠ ꯍꯥꯏꯕ ꯑꯦꯁꯤꯁꯇꯦꯟ ꯀꯃꯤꯁꯅꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯇꯣꯡꯉ ꯆꯠꯄ ꯀꯥꯟꯗ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯐꯨꯔꯨꯕꯅꯦꯕ ꯑꯗ ꯃꯥꯅ ꯀꯔꯤ ꯍꯟꯇꯔ ꯍꯥꯏꯕ ꯀꯩꯅꯣꯗꯨꯅ ꯄꯥꯀꯟꯗ ꯀꯟꯕꯗꯒꯤ ꯀꯣꯟꯊꯪꯗꯗꯤ ꯅꯨꯄꯥꯗꯨꯅ ꯊꯛ ꯑꯣꯟꯁꯤꯜꯂꯒ ꯆꯩꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯕꯗ ꯃꯈꯥ ꯇꯥꯔꯦ ꯑꯗꯩ ꯃꯥꯅ ꯇꯥꯔꯦꯅꯦ ꯀ꯭ꯔꯣꯐꯣꯔꯠꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯇꯩ ꯃꯆꯥꯁꯤꯡ ꯇꯥꯔꯦꯕ ꯑꯗꯩ ꯃꯥ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯑꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯤꯍꯟꯗꯅ ꯈꯣꯡꯖꯣꯝ ꯂꯥꯟ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯋꯥꯔꯤꯗꯣ ꯂꯤꯕ ꯉꯝꯗꯅ ꯆꯤꯟꯅ ꯀꯥꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕ ꯃꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯦꯇ꯭ꯔꯣꯇꯤꯖꯝꯒꯤ ꯖꯥꯇꯤ ꯅꯨꯡꯁꯤꯕꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯊꯥꯏ ꯊꯥꯕ ꯀꯥꯡꯕꯨꯒꯤ ꯋꯥꯔꯤ ꯂꯤꯕꯗꯣ ꯉꯝꯗꯗꯅ ꯄꯟꯗꯅ ꯂꯩꯕ ꯆꯍꯤ ꯆꯥ ꯄꯟꯗꯅ ꯂꯩꯕꯗꯣ ꯃꯣꯍꯝꯃꯗ ꯑꯂꯤꯃꯨद्ꯗꯤꯟ ꯃꯗꯨꯒꯤ ꯄꯦꯇ꯭ꯔꯣꯇꯤꯖꯝꯒꯤ ꯏꯆꯦꯜꯗꯣ ꯌꯪꯈꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯕꯖꯥꯔꯗ ꯌꯦꯜꯂꯝꯕꯅꯦꯕ ꯃꯗꯨꯒꯤ ꯏꯗꯨꯅꯦꯕ ꯃꯗꯨꯒꯤ ꯄꯦꯇ꯭ꯔꯣꯇꯤꯖꯝꯗꯨꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥ ꯍꯧꯒꯠꯂꯛꯏꯁꯦ ꯑꯗꯨꯅꯅꯤ ꯃꯥꯅ ꯉꯁꯥꯏ ꯑꯥꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯨ ꯒ꯭ꯔꯥꯟ ꯖꯦꯅꯔꯦꯜ ꯑꯦꯝꯅꯤꯁꯇꯤ ꯑꯦꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯌꯨꯠ ꯀꯥꯏꯅ ꯇꯧꯔꯤꯕ ꯂꯣꯟꯗꯥꯗꯣ ꯑꯔꯨꯕ ꯂꯣꯟꯗꯒ ꯇꯧꯖꯔꯤꯕꯗꯨꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁꯀꯤ ꯇꯥꯡꯀꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯩ ꯈꯣꯡꯖꯣꯝꯒꯤꯁꯨꯅꯤꯅ ꯈꯣꯡꯖꯣꯝꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯈꯣꯡꯖꯣꯝꯒꯤ ꯆꯞ ꯃꯥꯟꯅꯕꯗꯨ ꯑꯗꯒꯤ ꯌꯥꯅꯕꯗ ꯀꯩꯅꯣ ꯕꯤꯕꯤꯒꯤ ꯔꯤꯀꯣꯔꯗꯒ ꯇꯧꯔꯒ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯗꯦꯅ ꯀꯅꯥꯅꯁꯨ ꯈꯣꯡꯖꯣꯝꯒꯤ ꯅꯠꯇ꯭ꯔꯒ 13 ꯑꯥꯒꯁꯀꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯟꯗ꯭ꯔꯒꯤ ꯃꯣꯡꯐꯝꯗꯨꯗ ꯂꯩ ꯀꯠꯄ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯦ ꯀꯅꯥꯅꯣ ꯑꯩꯕꯨ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯍꯝꯃꯗ ꯑꯂꯤꯃꯨद्ꯗꯤꯟ ꯃꯇꯝꯗꯨꯒꯤ ꯃꯥꯒ ꯂꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯏꯄꯥ ꯏꯄꯨ ꯑꯊꯧꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯈꯨꯗꯣꯜꯅꯤ ꯃꯣꯏꯅ ꯄꯤꯔꯝꯕꯅꯦꯕ ꯑꯩꯈꯣꯏꯗ ꯁꯤꯅꯤ ꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯂꯤꯡꯈꯠꯄꯗꯣ ꯔꯤꯝꯁꯁꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟꯁꯤꯗ ꯔꯤꯝꯁꯀꯤ ꯂꯤꯡꯈꯠꯀꯅꯤ ꯍꯥꯏꯗꯣ RIMS ꯍꯥꯏꯕ ꯔꯤꯖꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯂꯤꯡꯈꯠꯀꯅꯤ ꯍꯥꯏꯁꯦ ꯇꯥꯕꯗꯒꯤ ꯑꯟꯗꯣꯂꯟ ꯇꯧꯏ ꯃꯇꯝꯗꯨꯗ ꯑꯟꯗꯣꯂꯟ ꯇꯧꯅ ꯂꯤꯡꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯅꯔꯁꯀꯤ ꯍꯣꯁꯇꯦꯜꯗꯨꯗ ꯇꯧꯔꯒ RIMS ꯂꯤꯡꯈꯠꯂꯦ ꯑꯗꯨꯒ ꯂꯤꯡꯈꯠꯂꯒ ꯃꯇꯝꯗꯨꯒꯤ B.K. ꯅꯦꯍꯔꯨꯗ ꯌꯥꯏꯃ ꯃꯕꯥꯅꯤꯅ ꯆꯤꯐ ꯒꯦꯁ ꯑꯝꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏꯀꯥꯟꯗ B.K. ꯅꯦꯍꯔꯨꯅ ꯀꯨꯝꯃꯛꯑꯦ ꯅꯕꯥꯅꯤꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯈꯪꯉꯤꯗꯥꯏꯅ ꯃꯥꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯍꯜꯂꯒ ꯃꯕꯥꯅꯤꯅ RIMS ꯂꯤꯡꯈꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯔꯁꯀꯤ ꯍꯣꯁꯇꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯊꯥꯗꯣꯛꯑꯒ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯐ꯭ꯔꯦꯝꯒ ꯆꯠꯂꯒ ꯄꯨꯔ ꯆꯠꯂꯒ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯗ ꯆꯪꯉꯤꯅꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯒꯣꯕꯔꯅꯔꯗ ꯍꯥꯏꯖꯔꯨꯕꯅ ꯒꯣꯕꯔꯅꯔꯅ ꯌꯥꯗꯅ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯂꯤꯡꯈꯠꯇꯣꯛꯑꯝꯃꯦꯅ ꯑꯗ ꯂꯧꯍꯧꯔꯤꯅꯦꯕ ꯑꯗꯨꯗꯤ ꯁꯤꯂꯣꯡꯗ ꯂꯧꯒꯗꯕꯅꯤ ꯃꯦꯘꯥꯂꯌꯥꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯣꯍꯝꯃꯗ ꯑꯂꯤꯃꯨद्ꯗꯤꯟ ꯃꯥꯏ ꯃꯇꯧꯅ ꯃꯔꯤꯡꯖꯦꯜ ꯌꯥꯏꯃ ꯃꯣꯏꯒꯤ ꯕꯨꯙꯤꯗꯨꯅ ꯑꯩꯈꯣꯏꯗ ꯉꯁꯤ ꯄꯤꯔꯝꯗꯅ ꯑꯦꯝꯁꯀꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯊꯥꯛꯇ ꯉꯁꯤ ꯂꯤꯡꯈꯠꯀꯅꯤ ꯍꯥꯏꯅ ꯍꯣꯜꯂꯤꯁꯦ ꯃꯣꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯤ ꯉꯁꯥꯏ ꯄꯟꯕꯤꯈ꯭ꯔꯦ ꯌꯥꯝꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯇꯦꯜꯂꯤ ꯑꯂꯤꯃꯨद्ꯗꯤꯟꯒꯤ ꯒꯃꯦꯟꯁꯦ ꯑꯍꯥꯟꯕꯒꯤ ꯒꯃꯦꯟꯁꯦ ꯇꯨꯕ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯇꯨꯕ ꯃꯇꯝꯗ ꯑꯗꯩꯗꯤ ꯀꯩꯊꯦꯜ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯔꯛꯑꯦ ꯑꯂꯤꯃꯨद्ꯗꯤꯟ ꯒꯃꯦꯟ ꯇꯨꯕ ꯌꯥꯔꯣꯏ ꯑꯂꯤꯃꯨद्ꯗꯤꯟ ꯒꯃꯦꯟ ꯇꯨꯕ ꯌꯥꯔꯣꯏꯅ ꯑꯟꯗꯣꯂꯟ ꯇꯧꯔꯤꯅꯦꯕ ꯀꯩꯊꯦꯜ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯐꯥꯔꯒ ꯖꯦꯜ ꯊꯝꯃꯦ ꯑꯁꯤꯒꯤ ꯖꯦꯜꯁꯤꯗ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯃꯩ ꯃꯛꯇ ꯄꯤꯔꯦ ꯑꯗ ꯁꯦꯟꯅꯕ ꯑꯍꯜ ꯂꯃꯟ ꯀꯣꯡꯕꯗꯒꯤ ꯄꯣꯔꯥꯅꯣ ꯃꯨꯇꯨꯝ ꯒꯣꯄꯥꯝꯆꯥ ꯁꯤꯜꯁꯤꯡ ꯃꯌꯥꯝ ꯂꯩ ꯃꯣꯏꯅ ꯅꯨꯡꯗꯥꯡꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯖꯦꯜ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗ ꯁꯪꯉꯤꯅꯦꯅ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯧꯕꯤꯂꯥ ꯃꯈꯣꯡꯗ ꯃꯣꯏꯒꯤ ꯀꯧꯕꯤꯂꯥ ꯃꯅꯥ ꯇꯥꯔꯒ ꯇꯤꯛꯇꯅ ꯁꯪ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯩꯗꯤ ꯀꯣꯟꯅꯨꯡꯗꯗꯤ ꯃꯣꯏ ꯋꯥꯔꯦꯞꯅꯔꯦ ꯅꯨꯄꯥ ꯉꯥꯛꯇꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯁꯤ ꯑꯗꯨꯅ ꯆꯅꯨꯔꯥ ꯃꯔꯨꯞ ꯍꯥꯏꯕ ꯑꯃ ꯁꯦꯝꯃꯁꯤ ꯍꯥꯏꯅ
ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤ ꯆꯅꯨꯔꯥ ꯃꯔꯨꯞꯇꯣ ꯖꯦꯜꯗꯒꯤ ꯄꯣꯛꯂꯛꯄꯅꯦꯕ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯄꯣꯛꯂꯛꯄꯅꯤ ꯑꯗꯨꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯁꯤꯗꯦꯟꯗꯨꯅ ꯃꯅꯥꯎꯇꯣꯟ ꯁꯤꯖ ꯍꯥꯏꯕꯅꯤ ꯊꯥꯡꯃꯩꯕꯟ ꯀꯩꯅꯣꯗꯒꯤ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯃꯅꯥꯎꯇꯣꯟ ꯁꯤꯖ ꯑꯗꯨꯒꯤ ꯃꯊꯪꯗ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯗꯨꯅ ꯈꯣꯏꯃꯨ ꯁꯤꯖ ꯍꯥꯏꯕꯅꯤ ꯎꯔꯤꯄꯣꯛꯇꯩꯅꯤ ꯑꯗꯒꯤ ꯃꯅꯥꯎꯇꯣꯟ ꯁꯤꯖꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯀꯣꯟꯕꯗꯗꯤ ꯃꯥꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯟꯖꯦꯟꯗꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ इलेक्शन लेप कांदा अखोगी मानवतों सीजा अखोगी हुजिकी खोइमु सीजा का हाइन तोरिजो मधु मखांग सिमाइन पोलगा अखोगी अखोई युमदगी ना लिलोंग चदिंगदा बोर्ड कॉम द सलिम ने मयाम जे पारिजात होगा मयाम जे ना बोर्ड सलिम ने बोर्ड कॉम ने अखोई दी ताब दी छागुदरा पॉलिटिकल वर्कर नि गाइन बोर्ड कॉम ने लिस्टेड का तौर न भी तोरी अदु दी यारो ये पॉलिटिकल आलिमुद्दीन पुंग कुमरी पुंग नि फुनी पान वाकोंग इन द माती फेट हाइदेबा आई पुंग नि फुनी पान तुंग दंगम देबा 24 hour politics of me Manipur लेतेबा याई न तौदे सेमाई जाबु तौदे कनाम तौदे 24 hour politics of me नेबा अदुना मरम वेगा अखोगे डायबिटिक्स न सिग्रिदुनी मा सिबन नमितुगी तांककसु आई का थांगे मयाम समता नुमाइन ब मयाम वारदी वारे तो ओन सारो तो के अदुना होजिक आइना हाजनि मुदे अखोगे लेबाक सि फहनगे हाइरगदि लेबाक से कना जिमा पुनते होजिक लेरिबा खेमजांगी मपुर ते आलिमुद्दीन मपु ओरम लेबाक को अखोइदो सिनर मिसिने लेबाक से मणिपुर से प्रजागिने मणिपुर से कनागुम मींगी नते ओजोगी नते आलिमुद्दीन की नते सैजागी नते चंदन की नते होजिक लेरिबा खेमजांगी नते बिरियन मपु ओरम मितु ए खेमजान तकरिना कइनो मपु नि न कोय मरमदि बिकॉज मणिपुर से अखोइगिनी फमी मयाम जिगिनी लाइक तमी मयाम जिगिनी नो मी मयाम जिगिनी लेबाक अम वोन बाइबसदी प्रजाना द वोन गदमनेबा प्रजा की पुनिंग द वोलो वखन द वोलो पुनिंग द लोलो अदुगा लेबाक तो अदुगी दंता आई स्वाइ बाउददी तुंगी मिरोल मयाम मुदकी द बदगंता आई ददि सिदो मै गेन खलोबा आई की इसाई सु मयाम मिनाई वेरगा मीन नाई न चागा दो अदुगी दी ओ जोइ ngasi di sido मै ge खलोबा नंगी तुंगी मिरोल ge अदुदी नतना इलेक्शन सिदैदा हौगी भोट लेबा मयाम भोट योनबा भोट योनबा कानान तइनो प्रजाना नत्रो प्रजाना भोट योली भोट लेबा कांबुना लई अदुगी मरता भोट की दोलाली चाबा कांबु लई बने योम बने भोट की दोलाली चाबा कांबु मदुगु मिदा मयाम न पछा मयाम पुतो का कागी बमी मयाम दुन नत्रो ngasi अखोइ मणिपुर मोइ यांखै मंगा र कयानो लेदि मखुद अखोइ वारी जिबो हुइसु लई बगा योन बगा मरत लई बगा अखोइगे इलेक्शन तौ कांदा देदि ओथो मिदा nga त कारे असोंदना मई होगई प्रजा मयाम मई चाए सोंदना अदु खंगदना केनोदा एसेंबली द दैनगदा वादि खंदना अखोइगे खोंगबाम द इसिंग जिंगना सोशल सर्विस तौ मई मणिपुर मई होर कांदना सोशल सर्विस तौ ले आद चलगा लेबाक सिगि दंता नय करिगि तौ दिनो द हांगमदे अदु मयाम थोलि जिबो अखोइ प्रजा नत्रो आइना नत्रो नकोइना नत्रो मणिपुर की प्रजा नत्रो मधु को हनगे गदि आइना साइ हांगा चरिबदो जाय बो मेगेन अखोइ याम लुरबा तंजानेबा याम लुरबा तंजानी मणिपुर ओंथोंना लुरबा तंजानी अदुबु ख्वाइदगि खुदोंग चाबदि हंगकि लांदना अखोइ बुद्धि म पीरे लौसिंग म पीरे बुद्धि म पीरे मणिपुर की प्रजा मदुगि तंजादो मंगनदना मणिपुर कलंबा इसा इशु कलंबा तुंगी मिरोल कलंबगी अदुगि लांजंगदो मदुगि अखोइ मयाम पुल्लगा अदुगि वारिप तो लोब ताबने अखोइ मयाम न पुवोल दबो मणिपुर प्रजा न वोल कनान थिंगदोरिमो वोना न थिंगमरो नरेंद्र मोदी थिंगमदो आई जान गजकि नरेंद्र मोदी न थिंगबा बीसी दो अखोइ हुनदा दिल्ली द मकोंग मै खंगन तायदो ओगी क्यो मोइना होजिक तोजे आई आइगोनदि सेंगना हौजिक लैरिबा भारत सरकारना मणिपुर द होजिक लैरिबे इरांग जे नमधनबा होनदि मोइना होनरिबदि फंबाल अमसुंग थंबाल कन्नबगी लानी मोइना बितोजे मणिपुर कन्नबगी लान नते प्रजा कन्नबगी लान नते थंबाल कन्नबगी लानी अदुननी अखोइ मयाम वारिसे हुइजु वागनी तानी थिग्रिनी आई जान गचकले असैदा कुकी कांगु खर खंगना मई थादना हुजिक तौनै जिम तुपकांदा श्री नरेंद्र मोदी की ऑपोजिशन सिंधु कमदो गलदगे नाम गिजरी पृथ्वी की पावर वेरिबा अदुगुंबना लानी सिंगे हई सिंगना पांगथोको ऑपरेशन सिंधु कुकी कांगुना लिताना मई थाद थिंगमदे दे करी हाइनोबा अदुना नोंनिंग बवानी अना भारत सरकारना याम सिंगेन तरिजे सिंगबसे मिगी सिंगबाइसदी ईश्वरना पिरपा अखोगी गुल अमनी
Arvind Ghoshna lining with the Mamana SimCity officially. Hanging over. What is intelligence and knowledge and Satamayam? Arvind Ghoshna Kumai. Knowledge is acquired and intelligence is innate. Gyan, I really like the Gilawi. I think by the poke of the Yaurel. I could show a critical move, Karibukanda Lamuhina singing, a big son singing, Iroin singing. Try the Canon talk of the Renataki, I don't know, calm me to never. Instinct music, human instinct. Manipur lady Praza, a quick upon by you. Baros Hakana to live instinct, they don't palm with the power. Madriga, a quick money, I mean, sing whatever. Knowledge, acquired, and intelligence is innate. Hey, I get Makata hanging. What is knowledge and ignorance? I know. Difference between knowledge and ignorance. Knowledge leads to unity, ignorance to diversity. Gyan lady Punjan of Yava. Bata the Punjan of Wayava. A quick see Aduna. A quick particularly what I think you were able to film James said we gap time in the Vaje. Must Punjan of Masan never. I don't think Punjan of Yava. Knowledge leads to unity and ignorance to diversity. Gyan like the Vaji Vata, what they are on the gear. At the Canon in Chalata, Adum Tore Pangan, Adum Tore, at the Sanan, Adum Tore, Bamon, Adum Tore. Simayam to very Himonato. Bamon in Zeliva Canano, Bangan in Zeliva Canana. And again, Adu, Mam, see Kaito Totushi, Sikimaru Maramdi, Shangak and Manipuri, Ipu Singi, Equigi, dignity. Madugi Matam Quina, let them by Ipai pushing his house, one dignity do. Maduka Sokoka me never. Madu Kalatan and Eva Sitovice. Madu Kalatan and Eva, Manipur to Gainovice. I'm going to out the Lutovice. Masimayam can be the Taiva. I get Rachel look at I don't know. A quick, but the kids they grind Alimuddin gives the key government, Tamjaga Matunda, University in Kapitam Gre, RIMS Tangre. Sorry that I know my am the understanding Bamati. I quit my am not Rang Tiola, Rang Tiolama, a Papa Rang Tiolani. Pate, you come mine, Hagani, Ojoi Pay, Ojoi Pate, you cried Hagani. Masi, cried the Kanga the Gable, Alimuddin Masakangedi, Assembly proceeding to Pavio, Assembly the Alimuddin Carito Gedo, Maduki proceeding, administrative report to Pavio, Kangani. I am shocked over the Norman for intellectual. Alimuddin Maramda, I want to walk it again, Anila, I look at Nupi Masi Ore. I know Alimuddin was a Tangan, the man, I'm not going to warm, however. I hide okay. Yeah, Shumayana Makudi and the Soitorga Makudu in the Pashalo way. I was shocked. I know about the Tazuno. Mark T. Shilly Angang Kani, Moigi Mana, Timmy Sokan, the mind Nupi Angang, even a Teva. Wait a minute, the Ganami Teva. She allowed in Baba. Allowed in here, Adana Lakani, and Shumain and Lip, they do never. Jaman Boteva. My own Kangani. Magi Nupi Angang with it. Simini Servaniga and Mantini and Pet Law, Kangu, Atu Masaga Pusandra, did the Nito Charity Alimuddin to live in a Teva. I don't believe in the tea. Simatan the Yamundoyan Simi so away. I get woman to Ayakanda. Madame the Joker Angang with Mina, I made a Karne, Yamundoyan, the Lang and Dangia. I think hide him. Who is the minister and talk minister Unana? Puntarum Kaitari, the Matum over the hide. But in no more Yamundoyan Dogi, some class, Madi Nilan is an I will go away. I don't mind the charm to Madi large and sinister. I don't understand get Dorian Dogi, Mapani had the Hungary again to Yeza. A bomb way, and it ain't a Bobby, she's in a high degree. Ha, and doing the fire. Sacramento. I did Dorian Dog, they take the fire. Say the window. I don't know. I did a window down lang with the Imo. Not a sign of Babu, the smile to you, lang with it to in a way. Lang but okay. Young, Madrid the lady of culture. Madrid the under the power you walk on door. Away Tasia, young girl. Away there. Matan found me how to the Dipino High. Masani found 4 lakh money for Punu, than Dipino High. Where is the rule of law? Low and rule of labor to money for the labor. Can I legate Matam? Rule of law to cry legate. Masan me, Halagana, I will get medal fever. And a Migi, Masan Fana, having Furuina, Pachito,
makangi sasondro madura democracy is the democracy where is the rule of law where is the constitution madu ko theng roi do madu theng na ta ne madu theng na ga ni sijo jano ai sijo jano noi khar si ko ai si hin jano tumgi miron ri kalam chamina miron kaya minai oi gi mawong de hinga da ba akoi gi praja sing do kalam ba hai do ma de sanam to su akoi gi napi magam de phoi bai do akoi mi na se manipur pala puna ma ri wa le tam ne ai yam sang ngang bo lo ngam kan to ni lo chala ge aduna sunna ai na iroi ba akoi ga sa gi huji vote yoli ba vote le pi ba aduna khomjunu merit ta la sunu oi ja sunu vote lai ga ka ni yol ga nungai ga ni hai ba praja vote lai ba la kwa vote yoli ba praja madu ki mai ai de lai ba dalali cha ba vote ki dalali cha ba kambu matse war ke di ati lai te praja de lai ai wari am kang no rin jage emergency perota matamadu ki congress president sanjoy no wei matam da youth ki program mari pa kali shor nalhan ba u tha ba lambi pak thok pa nu akawi macha phok na ba operation to ba matam du da haryana gi sei da khoi gi congress ki volunteer mayam la halam mayam lo ina nu pa mayam ji kok thok operation to ba da choi dana pakhang tarani thoi bai se tem operation to phok re ba madai di haryana gi praja saw ga noi gi industry noi gi ising noi gi road mai pamde abiam na khoi ku sitan to do admai loina budi an haib dagi matung da election to re election thiba di haryana gi election to sit thindan to ai yeng ba si ai ne dr chandamin ne polok jaw ne zalan ne akhoi mari yeng sale sonda matam dagi ruling party gi da samina si ai adu urak pani yan hamba so mai khallaga singari foreign ka ga tonon bi masak pajaw jaw ya ma sonda bosor wei lei asongi duna wa mi kalaga usama ya du siman kitere ada makha da chokri thar ma tom phame ba are gi khara le ga asongi bo tha de thor mi hing tu khara lu banan bo wat ba kangbu ina to ye du ga tektar de mana lo ko no tektar de thore ba asyara ru de point na ko tan na ya bot thir pa de di 19 akhoi gi ada to gi emergency batung da to gi bare na gi akhoi gi election do de congress amma bokka gi de ba mi tarani thoi operation to bu gi soi bu gi congress loi ka gi de ba akhoi de di sha ha la su bot de bisali no fi la ka su bot de bisali natro no fi la su isa ha su kem kui le amin no fi me am rep to gi pero tu ka bra ina mpp o mi so thang ye le loi do ka bra no fi rep to gi he le no fa rep to bra